ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇꯪ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯗꯤꯁꯦꯝꯕꯔ 2024ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 150 ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯖꯔꯕꯥꯏꯖꯥꯟꯒꯤ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯔꯁꯤꯌꯥ ꯇꯝꯅ ꯆꯠꯄ ꯃꯇꯝꯗ ꯀꯥꯖꯥꯈꯁꯇꯥꯟꯗ ꯇꯥꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯌꯦꯠꯅꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯦꯖꯔꯕꯥꯏꯖꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯟ ꯁꯣꯏꯜꯗꯒꯤ ꯀꯥꯞꯊꯣꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯃꯅ ꯍꯤꯠ ꯇꯧꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯗ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯖꯔꯕꯥꯏꯖꯥꯟꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀ꯭ꯔꯦꯁ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯍꯥꯟ-ꯍꯥꯟꯕꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯕꯦꯡꯀꯣꯛꯇꯒꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯕꯣꯌꯤꯡ ꯑꯃ ꯄꯣꯈꯥꯏꯕꯗꯒꯤ ꯃꯤꯑꯣꯏ 150 ꯍꯦꯟꯅ ꯃꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ, ꯑꯗꯨꯕꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯌꯥ ꯐꯠꯇꯕ ꯑꯃꯁꯨꯡ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯅ ꯂꯦꯟꯗꯤꯡ ꯇꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯎꯆꯦꯛꯀ ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯦꯖꯔꯕꯥꯏꯖꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯔꯁꯤꯌꯥ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯄ꯭ꯂꯦꯟ ꯑꯃ ꯀꯦꯁꯄꯤꯌꯟ ꯁꯤ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯥꯖꯥꯈꯁꯇꯥꯟꯗ ꯀ꯭ꯔꯦꯁ ꯇꯧꯁꯤꯟꯗꯨꯅ ꯃꯤꯑꯣꯏ 39 ꯂꯣꯝ ꯁꯤꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯑꯗꯨꯗ ꯑꯅꯧꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯈꯔ ꯂꯥꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯑꯦꯖꯔꯕꯥꯏꯖꯥꯟ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯔꯁꯤꯌꯥ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯄ꯭ꯂꯦꯟ ꯑꯁꯤꯗꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯟꯁ ꯑꯁꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕ ꯑꯃꯁꯨꯡ ꯄ꯭ꯂꯦꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯀꯦꯁꯄꯤꯌꯟ ꯁꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯇꯨꯅ ꯀꯥꯖꯥꯈꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯄꯥꯜꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯅꯤ ꯍꯥꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯂꯤꯒꯦꯁꯟ ꯊꯥꯡꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯀꯥꯞꯊꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨꯗꯒꯤ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯂꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯏꯈ꯭ꯔꯦ, ꯁꯣꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯔꯁꯤꯌꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯔꯁꯤꯌꯥꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯁꯠ ꯗꯥꯎꯟ ꯇꯧꯗꯨꯅ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯐꯝ ꯑꯃꯠꯇꯗ ꯌꯥꯎꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯑꯦꯖꯔꯕꯥꯏꯖꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯔꯁꯤꯌꯥꯟꯒꯤ ꯒ꯭ꯔꯥꯎꯟꯗꯒꯤ ꯀꯥꯞꯊꯣꯔꯛꯈꯤꯕ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜ ꯑꯃꯅ ꯄꯥꯟꯕꯗꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯣꯈꯥꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯂꯤꯒꯦꯁꯟ ꯑꯃꯁꯨ ꯊꯥꯡꯒꯠꯂꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯀꯗꯧꯔꯤ, ꯃꯔꯨꯑꯣꯏꯅ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯂꯧꯈꯠꯂꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯦ꯫